मक्तदा 91.2 मेगाहर्ट्ज संदोक्सरिबा डायमंड रेडियो की लाइव चैट प्रोग्राम ताबिरिबा सिंबु अहानबा मक्तदा निर्मला थांगजम अमदी पुष्परानी लाइसोमनीना खुरुमजरी ngasimu puduna lakjari live chat program adongi YouTube ki khuthangda live chat da isai khanbagi thoromne puspanga sigise kanan ihan hana live chat asida lakpi habadu yingminarasi live chat program asida ngasigi ahanba punsiba US ngasisu yausangna lakpada yausanga mari lainaba lainana isai amata khanjage haibirai aduga Arya amadi chitra na shakpa lamtag yausang ngai bani haiba isai do tajage na haibirai isai ni khanbirak liba yausang atam su yausile yausang gi matam na lakpa sida yausang gi ahan bai isai mana ngasigi tharom sigi mayam puna nungai na taminaga dore thagachari somananda okram ngasigi ahan bai isai se koina no tausinjage Nanaubi Maisnam ahan bada punsiba US na khanbirak pa isai ni da somanandagi eje Maisnam na sakpa nonglaksida haiba isai makhanbire thaban kanna chongrakanda mo nonglaksida na mung lekthamina doini thagachari Nanaubi Maisnam soriga surmaga sakpa pe na yenglage haina tobe isai ta jagen haibire ahan ba thengna brana khanjai Nanaubi Maisnam thagachari si ani shubada khanbira kibasi somananda okram eje Maisnam gi nonglaksida haiba isai ni khanbirak pa duga kaka samarendra haigruzam punsi gi aroiba kundo pareng tajage film madavi gi isai dum phangi ko yam nungai thagachari kaka busu pranesori khundrakpam isai amata tajage film urai nungi title song do tajage na haibirak pani Tamina si mathang lauthok sari bai isai sing asigi soidana makki taba phangaga da bai isai ngaktani good afternoon isai hana khanbirak pani da somananda gi haying ta da somananda gi se eje Maisnam gi nonglaksida no tausan biu misani tapta gi 60 ml do amta ta jage haibire haying ta taptagi se kitang yengjarake taptagi isai se thaba nungai taba haidana tonga na khoigi radio channel community radio channel oibanina ahalaman myam ma taminari banina khoigi oja taptagi sei sida thaba ya baya daba haidana khara dum leije ado manung chanbra haibadu yengjage duga tamina se haing ta ahanba thengnajabani yam nungai je mingyam phase yai phaba luang sasu nongna changbirak pani nungai je cha ningthau gi ani suna haiba isai khanbirai thagachari leisilem bichanu good afternoon taram nokchari aina ngaidi haiba isai pusparani ras elangbam puna sakmina ba isai khanbirak pani yengsi matam adum hapsage matam se sem saringai koi gi live se Facebook page hai tare Diamond Radio Facebook page ta su hojik live thajari bani dubu Facebook ki oina di isai khanbirak pase YouTube to aina khanbiu FEB dagidi isai lokhachaba ngamjaroi haidana mayamda no luksari damen naurem mikup sigi damakla tajage haibirak pani Arvin gi isai oramgadaba mali mikup sigi damakla isai se oramgadaba mali hoi mane mutum langlembi haibi bani mingse thagachari sangbirakpa khurumjari Miss Anibu Taram Noksari Bemsa Ningthauzam Thembi SH Taptana Sakpa Thawai gi Thawai Tajage Taptagi Shai ngasi yam thajadana ani bodi yorakre huji ado ta ba phangbra phangdabra haidudi mayam program se loi bok tamina si konsam bimola mama bu Sutaram Noksari Amba KS Waxing gi ulen film gi Waxing gi len oigadabani Arvin ga Chitraga na sakpa Angau balai chilna Pizang khanba Lui bi sing sang na Tumpak lively Yang fazawai shay ni mayam na yam pamna kiba duga Diamond Radio da sa top 10 yung mafam Jahi amakanda na laikiba shay ni Moni ara Film yung layma Chiklaba thamoygi Chiklaba thamoygi Kachinda Yang fazawai shay ni Kuna sak pada so
sai sak padagi sak puna ta ban hena nungai gani khali yang jage ngasigi kana na khanbire habdu aduga Oinam loidang eje maisamgi punsi ini khanjaruba ngasigi ahanba isai khanbirak pa khoigi dada brother khoigi punsiba US ki yausang matam na lakpasida Arya amadi Chitrani puna sakpa yung lamtag yausang ngai bani lakpasida adu tajage na haibirakpa ngazigi sai ji khudol tamjana ba question tawjage isai se lamtagi yausang ngai bani haiba title song ne yengbiu amuktang ay kana na comment pi dai habdo mutang patok sa singkai moirang ezega pusparani ga sakpa mani mamo film gi losil lanu isai je am phasa phasa khalenga sidi thaba nangoi da utangai re singkai moirang asigi sai se yengminasi thagachari sai khanbirakpa naran babu thingbai jam taram noksari konsam bimola ima bimola so taram noksari ningsithoi laishram umanandagi nang nalam na tamna yam phajabai sai ngakani ngasi khanbirai se syam sundar naharup tagi bot ki sai taptana sakpa taningi haibirakpa taptagi natrawasu taptaga manaba meama diamond radio da laizari koita dahan janabu hana jage duga Ranjita Kesham Taram Noksari Royal Huirem Moirang Kuno Nana Naubuigi Hangamaru Pokhaibi film gi isai Tazagin Hibirei Taram Noksari Nandini Aduga Anil Kumar Okram Sister ni Ranbir gi Liramegi Shu Haibu Tazagi Hibirei Ngasigi Ahan Baisai Kudol Tamzage Arya Amadi Chitrani Puna Sangminariba koigi sei sigi ajining thawjagi mayekda amarje loremna music direction pe biri be sei ngasigi ahan boina khudol tamjagi sahi ani corona na maram oidana thaban se pena chongba phangkhidabagi marak sida isai sigi tantha da hai tare mayam ngai hak thaban chongmina bra jagoi samina bra do tawmina se sei khudol tamjage bung punsi ba US ki dama mayam nungai na tabiyo
nangna pamlamlaba nangna kalamba kuding ay nakanlamlaba nang ay manaraba nang ay chanaraba nang ay kangnaraga nang ay nungsinaraga tamoy ani layta hansi bota hansi kalba kuding ay di loy na yajare haydi ba kubase nang buloy na yara maro asama machu nairage angaba angaba nairage machu yang sanya roma malama layam mai kai pangpada isay se am nungai na sutari next ki isai gi khalaga isai se tapna laidaraga tapna taba sungai gadana khaliko ngasigi mathangi isay sidi akai samananda okram ibung samananda okram gi isay ni thaja gadori base pusparani miss nirmala pusparani pung yengbada thabak tawfam khangde ngasigi pung ani program se ngai bada ngasigi pung ani gi program se pung khai ama son thare haibadi Facebook ta su live tawjabani na sigi sem sabagi oina ngasigi yang kitang thengdagra haijara koi pung gai ma hapsagani nge mayam ngasigi isai thabadang na basona jage mayam nungai na tamina si aduga marani mayang lamba miss ani se tumina phamba ngamdribo isai sida ngambili pro haiba ngamde isai ne hardi adum isai ne hardi dum isaje mathum rang hawi habi tare aduga kana na comment bibir habadu amani dang lokhat jage nandini na so haibire miss nirmala madi miss pusparani famlaga laiba ngamlibo dance tawrasela on akai su thamoi da dance kana tawri bazani nga sai dagi yamna nungai bazani mayam se dance tawbigi emoji yamna thabira I yam nungai na tabiri haina khanjai ikhai mai kai dagi su thagachari amba ke is miss ani da haizari sai soiduna thabira ona nangagadi thajarage nangragadi upai laite warau na basu yade masida ngisina ahan bani su haibirei thagachari changbirakpa ahan ba khanbirakhiba isai sing adumak nungai na dum taminasi duga adum matung tarak patharom sing de isa gi taran la kanda sudum isana khanbir bi sei dum mayam nungai tamina doini ko aduga amurai devi na haibirei se miss pusparani gi khonjel na isai amata tajage na haibirei ngasi loirakpada miss pusparani gi khonjel dagi sei amasu lan thok jaga dori ngasi nimla gi sudum tani da mayam na dum taraga dum lairabane do yengmina se mutum manglembi miss ani na sakpa malai sei se habirakwa thagachari ngzeri pani tumin yaragadi microphone se on tawraga dum ngangsira na khanbane ada latagi thoki gadaba ngasigi mathangi isai asi da somananda okram gi sei thajar kadori bani mathangi isai si nonglaksida kabo mingse laitrabra matangi thoningi isai di sakpirakano singer de edum tajage kanana habirakpano kabo mingse kabo account se kabo hanan laiba magi kano se id se ka sei di sakura singer de edum tajage yai ke khara saksa hoge khoisu tumina sum laib sinungaite adana mate dum khara dum saksa hoge thagachari Jeni shumarak marakta comment hanbira o thawa yaw na ba haibirei thagachari aduga miss aina khanki bai sei sakhi oihorani waksing gi ulen thabira o tha loi khidori sakhi oihorani waksing gi ulen yengmina se nangbra haido isai khodol lokachage mathangi isai ejegi nongloksida thaban ni khairuraga tuminamu tab tare ko tamina tare khodol tamjage aduga YouTube live streaming da laibiriba amadi Facebook da laibiriba sing pumnamakta amadi radio tabiriba sing da pumnamakta dedicate tawjage isai khodol tamjari tamina se isai khanbirakhiba mingdom tang panbiradi nungai jagani ko isai khanbirakhiba akai ibung samananda okramna khanbirakpa isai ni khodol tamjage Punsigi na thandokpiganu ko.
leptuna leivana ubi khidare sinthariba pirang se mai thongi minokna khum khibana khambi khidare thamoi gi mai chak se una una tam khaba una una lamba fangraba atiyaga pankhago mire nangaigi nungsi wari atiyaga pankhago mire nangaigi nungsi wari Nana atiyani lama fangaroidaba aina malemni yinjabadai ngai horaba ikut sina thangatli soke khalai mangamde fangla boy khaluba maishinbadi yauramde karam tani nangi ginung sibase khana khana manghanba namdare mit mangda dilairi khana uijanung base una una tai simba namdare Donju di lep kini pirang di sinthari awa balot lana mai thong da no pani donju di lep kini pirang di sinthari awa balot lana mai thong da no pani li thok ba se hai fi nei lon thok da boy halle irak na ba thamoi dang irei chaina pire li thok ba se hai fi nei lon thok da boy halle irak na ba thamoi dang irei chaina pire kham jaba yamna emotional oiba shay taminare amuk hana langthoraga kapanokpa machin manaw ni ngai ha among no thokpa ngai ha among kap thokpa kaisu kaide serial da ngasi di first and second je ko nungai ba ma lang ba matamina khraga mo kapagi ama mong tamina ni makha tarak pada suisai faza faza ba khanbirak pa mayam leiri adum tamina si lepa laitana live sina loidu phawa leng da dumak leibiu nungai ba isai tabiu thagat chari comment khara yangsi aduga mathangi isai sum lokhatna ba tawsi ko comment se inspector tayai official my account se tayai gida James na sakpa sir James isai du ta jani haibire inspector tayai official laibak thibani isai se khara theng na yora amni na haitare tahabadi phangadabadi mandre adumakpu atopa maru mapang singna khanbirak paisai dumak nungaina tabiu ngasina ahan basu thengna jabani taram noksari hanana Anjali wahingbom na haibirak pada posparani ga eji gina sakpa karigom banang se highway shai do tajage hai marakta khanbi khre sigi sai se isanjage Anjali hauji mayam ne am pamna tanari be shai makhakni aw
ngasi se Facebook ta live chat se Facebook amadi YouTube se YouTube puding han ge dum thai ko ngasi na Facebook ki di ahan bane hai batare Facebook ta ju isai se yam khanbi rak pa do FB da gi di lokha jabadi ngam jatre aina sum yeng jabada khaba yai forel khuman chana chak libala mai atha paching da hai be sei do ta janingi ngasi na su ahan bani aduga live Facebook page ta live thajari ba sisu khaba khum yai forel ngasi na ahan bani isai yam na khanbi rai comment amata pabirakte haina su haibira ekena Facebook ki se YouTube tagi hana tawjabana Facebook ki se dum khara khara dum laukhatjarake asina aroi banate haibase thamjage aduga yamna bhaja bhaja bai sai khanbire ngasiri puspa malem posangbam na su haikibadai nangna nongma amarji lorembam na sakpa yamna nungsiba nemla isai se kamai taw se da ko thabadi ngamaroi dawni na ko isai khanbire bise isai maye oina haida bi da ko adum mateng nimla dagi dum tahalasu dum jai ngasi badai nangna nongma ai bu udradi leiba ngamde isai se matek oina tawjarage ngasi na ahan bani Facebook page ta live thajaba warau bina nabasu honong dambasu kan bira I yausang kuiselaktra bani na ichal ani se maithong makalamba ui da kari phawbige yausang yam nungai wahai sina muki hena nungai ba mapu halle hai tare ko Facebook tagi lakhosani be radio se sum leidana leisabini ga se kauselakpa gi mata am so he tawai do mayam na khaji ningsing birak pa sisu yam nungai adagi angang sono chure haiba account se Facebook ki Jenny say, "Gi comment amata pabirakte and hybrid comment say Tangnaja Bagini, Amumuk Lokachage, Canada Pido no boat say and hybrid. I call you some more boat say quite Haizage, how's it the Hydroxararoy? Amitayan Jampu, Honong Damba, can be a Samarendra, Kakazu Som the Su, Libirame, YouTube the Suicide can be a me, Yamna Nungaize, Aduga Nawang Nangum Isalanigi presentation Yam na Fazakre Matam Sang Nam Yam Giseba Taubanga Boy Biu, Nasina Ahan Boy Bani Uzaba, Hoi Ibung Nawang Nangum, Nasigi Facebook ta live thari sing asisina ahan bani aduga YouTube kidi laibak bok pon mit kodingi live chat program adum soidana adum tawjai aduga live chat program Facebook page ta live thabading asina ahan bani ahan ba oiraga su yamna thagat pirak pa se yam nungai hai tare ko thorom aduga Elizabeth Khumanna je ani pullaga yausangi isai amata tajage birei sorry Roman Kumar aina khanjaki besai do thabir o haibirakpa Facebook ki singa sidilo ko chabangam jadre adubu Facebook ki juno madi soidana lokho charakani haibu wafam asitam jage comment ibirak pa matam da akhoi da kaigumba madi dum phauhan ba nungai han ba comment pibi ba misha amakha live streamer singi marakta yauri ming panjage chan kharibam thagachari hana aduga puyam ingocha ibung asina ai suisai taninge machal nang na lamna tamna haina sayo be sai do tajage na haibire do be sai se thabadi ngamjaroi dore mati am tang khodol tamjage yam sang dabida nang na lamna tamna tamna laikra basu nang na lamna tamna laikra basu Pusparani ga umanan daga lehogi tawi ko haijin bu taradi saugani hairoisi yam nungai jai ngasigi mathangi sai se sorry ga surma ga sakpani masisu yoksang kumai ga mari lainana sakpa isai ni mathang da thaja ga yoksang je yodringai hekta hobi dore mayamna hoi isai khanbirak pado mingam tang panbiyo isai khanbirak liba nanaubi mes nam se mamang da su khalakre ngasina ahan badina te puspana ngasai ngasina ahan bani na haibirakhiba ngasina ahan banate mamang da su saru ya birak khay nanaubi mesnam sorry ga surma ga sakpa
ꯄꯦꯟꯅ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯏꯁꯩꯗꯨꯅꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯗꯤ ꯇꯥꯊꯣꯛꯃꯤꯟꯅꯔꯁꯤꯀꯣ Koidanabi mai thongdo ho tabarabi chimbaldo naujarabi khudangdo koi bi ning thau sabangum nom nom chatuna yi thamoi wa hanba soira samlang laktai haina humna yeng latba Angau bamalang laktan silay na milibi Tamoy ay gidi lay tahandare Balang banang butat ako Tamoy se fata haldo Ngau halano kay hawirano Pakang kayagin tamoy Java, lamta gita banda. Thôi bi samlang am jabi make pan sem lamu thôi bi samlang gum am jabi make fana sem lamu Pane koi dong set jabi hoặc chết chết na lak lamu nu ja kudang ching bi ke nong si kong thang tam bi ke Tang tha chana chung la bu Ikaw lang ba pumba se ko khalo Bibiro nangi ku jeng do Pena yeng lage ku jeng pai du na Kau rang na ngai java Lam ta gi tabal da ho pena yeng lage Pena chung lage Kau rang na ngai java Nirmalai say si khara tensil asi comment su YouTube ki su hai tare duga Facebook ki su hai tare comment pa ba ngam daba mayam ama waro ba su yaurani say su thabi rakte comment su pa bi rakte hai ba su mayam ama yaurani ayam bana su yeng badi loina mak yeng jai ko mayam waro bi ganu pathok pi raktra ga su pathorakte hai ba gi nungai ta ba duma thambi ganu mayam na pi bi rak pa comment khodi mak loina yeng jai comment pa bi rakte che ani se aina khanja ki bai sai je thabi rakte taning banai sai ngaktani tharaga leire aduga Kishan Singh Sanjita Chanu Khongthangi Makhol film gi mandakini na sakpudo thabiro haibirei aduga thagachari Facebook page se changbirakpa Miss Anise ngasi yam insang ahawba chara male yam wakhal nungaina uiko haibirakpa insang ahawba hairaga mayam marakta kari mathel sabirage ngasi se na hangakpa mayam ama yawi adu pula punjillaga haitare punna khumkhrasi pau khumse ngasi mathel se hawai thongba mane yen thongba mane
chare ngasigi mathel se aduga Rosan mangang sorry gi sai lambi gi chidai da chatliba angau baman ba haibada adu da jage na haibirei Anjali wahang bam yaw sang kui dre se ni pukning kari phauge na hangbire kari phauge nungai ba phawi hai tare ne kaidoruni yausang la ena Corona se mu laksin gadra na pakhatle adu phawe yaw sang se tum mamangi shahi ani su dum yam na phajana dum enjoy tawmina dana dum loisan gre hogre ado hantakti corona se hoji khara bami su samabni na do bo loisalakpa kai ga mu pulap thingjin khidra haidana pakhat padi phawe ado khara wa lemni na atai di phawdre hai tare hoi Anthony Kaidem Sinpam Onarame Sister Ani se isai saklam gadabani konjel aduki matik taba nungai jai mi shumbasu yamna haigre ta sengna isai ga sak piramadi photo kamina si na mi yam yombani ko yombani ko yam nungai comment se pabata tabata yam nungai Ariba se warriors miyam ge seba matam sangna tawba ngamba oisanu haina mapuda nijari mikup kharata oirabasu pothaba ngamhaudaba haibase yamna nungai ngamhaudaba haibase yamna nungai jai ichal ani busu nada yektaba oisanu hena mai pakpa tawba ngamboi biu haina su haibirei thagachari ibung busu nada yektana dumak mai pakpa misa ama oidana dum leibiu hingbiu roman huidrom saktivi tampagi pusparani na sakpa aiki wakhal sina Kanjay haibado mukta thabiro ngasina hanbane live thengna jaba haibirak bane isai se kamai tawsige haibada se thajar roi mate ma khudol tam jage aduga mathangi da pusparani da khudol tam jage mayamna khanbirak pado Tamina si dudi pusparani dagi ta daga so koi miss Nirmala dagi mate matak lokhat jage ahan ba chang pagai haiba gai gi khud khajiktang thorom si da interest bijabani ngasigi FB da Facebook da laibiriba amadi YouTube da anoba sangbirak pasingi khudong sawa pijaraga haitare hobi si aigi wakhal sina khanjai nang tabu nang tana aigi nungshibani pamo bahaina gauragi thado pinu aibu punsigi oina wow aigi wakhal sina khanjai nang tabu nang tana aigi nungshibani isai sakpi ona invite torok patare yam sangna sauranu ko hoi hoi radio da kairak pa yai ba isai sakpa samsat khragadi bina handa yani situ morang account se atopa mapalom dagi ka oram gadaba male I love you baby hare dagi I love you too su yam haibire naron iron thai mai do tare do de I love you have sidi dum khangida do moi mi se sangbirak liba se atopa I love you haradi sak sare haina gum su lei dai ne I love you haisi kai haino sak sare haini kai no na dialogue da sam lai gi bane do yamna nungai jai Facebook page ta sangbirak pasing isai su khanbirak pa mateng mateng ngangjare nongma matang saba amada Facebook page kaktangi oiba mayam hainaraga YouTube live chat tagi nataba Facebook page kaktangi oiba ma thoram ma pangthok sanaba su tawjage comment marak tagi YouTube ki streamer singi marak tagi ming adum comment pajadraga su anoba yam sangbire ngasi se Suresh Thongam aduga my name Bisheka haiba adum YouTube ID lebiba mayam ama changbire ado comment sing pathoktraga su dum yengjage Romita Leima Thagachari Deepak Thongna haibiyo mayang lambam hozik aigi comment kala chatle na haiba ma yaukre adubu chengkhat khibana karai da laigrabano su khangdri Devjit Maibam Taram Noksari aduga Thongnaujam Deepak mayam gi comment sisu paningi matam na su laisilakte aduga isai su thaningi
aduga nga sai khan khiba chakli bala mai do matiam tang khudol tambiraga di nungai ni pusparani na habidi isai se thabu su nangaroi da bani na ko akoi pungkai mo budi hapsagi adu minute kun kakta ngasale isai si ju thanga bona jage ngasi se koi gi FB gi haitare ko kitang special oina haitare matam se kitang hapira se do chakli bala mai se ngasai ama khanbira khibani do hak leraga isai ama gumbaga lokhala kanda try tawjage isai Matang se ibung Samarendra Haigru zamgi isai ni Madhavi film gi punsi gi aroiba kundo pareng haibado khanbirak pani adu mayam puna tamina se ahal oisalak panina thaina gi hoi adum isai phajaba khanbi haitare ka Samarendra thagachari nungaina tabiu khudol tamjage Madhavi film gi isai yamna nushiraba isai
ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯀꯀꯥ ꯁꯃꯔꯦꯟꯗ꯭ꯔ ꯍꯩꯒ꯭ꯔꯨꯖꯝ ꯈꯣꯡꯖꯣꯝ ꯁꯥꯄꯝꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯈꯟꯕꯤꯔꯛꯏ ꯃꯊꯪ ꯑꯁꯤꯅ ꯄ꯭ꯔꯅꯦꯁꯣꯔꯤ ꯀꯨꯟꯗ꯭ꯔꯛ ꯄꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯐꯤल्म ꯎꯔꯩꯅꯨꯡ ꯐꯤल्म ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯁꯣꯡ ꯈꯟꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯔꯣꯃꯤꯇꯥ ꯂꯩꯃ ꯑꯩꯅ ꯈꯟꯖꯈꯤꯕ ꯅꯥꯎꯕꯣꯏꯒꯤ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯣ ꯊꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯆꯟꯗ꯭ꯔꯕꯁꯨ ꯃꯤꯁ ꯅꯤꯔꯃꯂꯥꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯇꯦꯛ ꯑꯃꯠꯇ ꯁꯛꯄꯤꯔꯛꯑꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯁꯛꯇꯣꯛꯄ ꯌꯥꯏ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯏꯁꯩꯁꯤꯒꯤ ꯌꯥꯝꯅ ꯑꯔꯊ ꯂꯩꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯃꯣꯏꯕꯨ ꯐꯨꯝꯗꯨꯅ ꯄꯨꯔꯒ ꯆꯠꯄ ꯉꯝꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯑꯗꯨꯝ ꯃꯤꯁ ꯅꯤꯔꯃꯂꯥꯗꯩ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯤꯒꯗ꯭ꯔꯣ ꯃꯌꯦꯛꯁꯦ ꯅꯤꯡꯁꯤꯡꯉꯤꯉꯩꯗ ꯁꯛꯍꯧꯕꯅꯗꯤ ꯐꯕ ꯑꯃ ꯂꯩꯕꯀꯣ ꯏꯁꯩꯁꯦ ꯉꯁꯤ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯁꯛꯄꯤꯔꯛꯇꯦ ꯍꯥꯏꯕꯒꯤꯗꯤ ꯍꯣꯔꯦꯟ ꯂꯣꯏꯅꯃꯛꯇꯤ ꯁꯛꯄ ꯉꯝꯖꯗꯕꯅꯤꯅ ꯁꯩꯁꯛꯄꯤ ꯑꯃꯃꯛꯁꯨ ꯍꯦꯛ ꯑꯣꯏꯕ ꯅꯠꯆꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯉꯝꯕ ꯐꯥꯎꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ngasi unariba ꯑꯩꯈꯣꯏꯁꯦ ngasi unariba ꯑꯩꯈꯣꯏꯁꯦ khangde hayengna kari oirakaba ngasi unariba ꯑꯩꯈꯣꯏꯁꯦ khangde ꯏꯁꯩꯁꯦ ꯃꯇꯦꯛ ꯈꯨꯗꯣꯜ ꯇꯝꯖꯔꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯄꯥꯊꯣꯛꯄꯤꯔꯛꯇꯦ ꯍꯥꯏꯕ ꯌꯥꯝꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯨꯏꯔꯦꯝ ꯑꯃ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯥꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯈꯟꯖꯩ ꯍꯥꯏꯕꯗꯣ ꯏꯁꯩ ꯁꯛꯄꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯅꯁꯨ ꯀꯃꯦꯟ ꯊꯦꯡꯅꯖꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ MD ꯅꯋꯥꯖ ꯁꯔꯤꯐ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯊꯥꯕꯤꯔꯛꯑꯣ ꯁꯤꯁꯇꯔ ꯍꯥꯏꯕꯤꯔꯛꯏ ꯑꯦꯕ꯭ꯔꯤ ꯄꯦꯖꯇꯅꯦ ꯑꯃꯔꯖꯤꯠ ꯈꯨꯃꯟ ꯃꯤꯁ ꯑꯅꯤꯁꯦ ꯀꯨꯝꯁꯤ ꯊꯥꯕꯜꯗ ꯀꯣꯏꯊꯤ ꯊꯤꯔꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯕ ꯇꯥꯔꯦ ꯊꯤꯕꯤꯌꯨ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯣꯏ ꯏꯁꯣꯔꯅ ꯆꯥꯟꯕ ꯑꯣꯏꯁꯅꯨ ꯊꯦꯡꯅꯕ ꯑꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯑꯃꯨꯛ ꯇꯥꯔꯁꯦ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯇꯣꯡꯕ꯭ꯔꯝ ꯇꯥꯃꯤꯟꯅꯁꯤ ꯃꯊꯪ ꯑꯔꯣꯏꯕꯗꯁꯨ ꯃꯥ ꯏꯁꯩ ꯑꯃ ꯁꯛꯍꯟꯒꯗꯣꯏꯅꯤ ꯉꯁꯤꯒꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯦ ꯊꯥꯕꯁꯨ ꯅꯪꯉꯔꯣꯏꯗꯕꯅꯤꯅ ꯃꯇꯦꯛ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯉꯁꯤꯒꯤ ꯗꯦꯁꯦ ꯅꯤꯔꯃꯂꯥ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯇꯥꯗꯣꯔꯕ ꯇꯣꯏꯁꯤꯕꯣ ꯑꯗꯨꯒ ꯏꯁꯩ ꯑꯃ ꯃꯔꯛꯇ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯍꯥꯏꯅ ꯈꯟꯕꯤꯔꯛꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯇꯦꯛ ꯈꯨꯗꯣꯜ ꯇꯝꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯄꯨꯁꯄꯥꯔꯥꯅꯤꯗꯒꯤꯁꯨ ꯑꯃꯨꯛ ꯇꯥꯔꯁꯦ ꯍꯥꯏꯕꯤꯔꯤꯕꯅꯤꯅꯀꯣ ꯍꯣꯏ ꯃꯇꯦꯛ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯐꯦꯁꯕꯨꯛꯇꯒꯤ ꯃꯤꯡꯗꯨꯗꯤ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯖꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯏꯁꯩ ꯈꯟꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯣ ꯏꯁꯩꯗꯣ ꯊꯥꯕ ꯉꯝꯍꯧꯗꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯕ ꯏꯁꯩ ꯂꯩꯔꯤꯕ ꯏꯁꯩꯁꯤꯡ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯂꯨꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯁꯤꯒꯤ ꯆꯥꯛꯂꯤꯕ ꯂꯥꯃꯩꯁꯦ ꯑꯗꯣ ꯑꯩꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯊꯥꯞꯄ ꯆꯤꯡꯗ ꯃꯨꯠꯆꯈꯤꯅꯤꯀꯣ ꯃꯊꯟꯅꯇ ꯑꯍꯤꯡ ꯇꯥꯡꯂꯣ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯅꯣꯡꯗꯣꯜ ꯂꯤꯛꯂꯥꯅ ꯇꯥꯔꯛꯂꯒ ꯌꯥꯝ ꯋꯥꯏ ꯁꯤ ꯏꯁꯩꯁꯦ ꯁꯛꯄ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯅꯤꯅꯀꯣ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯨ ꯇꯧꯍꯧꯕ ꯈꯥꯕ ꯅꯠꯇꯕꯅꯤꯅ ꯌꯥꯏ ꯐꯔꯦꯜ ꯈꯨꯃꯟ ꯆꯥꯅ ꯍꯥꯏꯕꯤꯔꯝꯃꯦ ꯆꯥꯛꯂꯤꯕ ꯂꯥꯃꯩꯗꯣꯅ ꯑꯗꯨꯒ
Bikram wahengbam yam talent laikre ichan anise ibung ngasai dagi adum FB adagi YouTube se adum yengjay adubu yam warau birami adum pathok sage thengnara de adum patho adabani hoi message listing lak tawjakre comment tawjakre do pathok pirakte haibagi comment do ba Gobin tiam na mo haibire ngasina ahan ba thengna bane live thaba thengna base yam nungai haibire thagachari live thaba jing asina su ahan bani FB page ta ikoi Diamond Radio ki Facebook page na ngasigi live chat program ki thaba sing asina ahan bani mayam na sungasina ahan bani loina haibire khinga sai law thok sakre ngasina ahan bani FB page ta thaba se su ngahan ge YouTube live thazara basu ngasina FB da ano boyna akoina live chat se su thazabani hoi mamang da di Facebook ta akoina kona thorom si lor kan da upload tawjabani adu ngasina direct adum live thazabani mayamna thorom si da yamna pungning thogat pirak pase nirmla amadi posparani gi side da gi hanna na mayambo ikai khumna jabo chari loina na thagat chari mathangi sai si isai ko mutamina tamse se mathangi sai sina khanbirak liba praneshwari kundrak pamna khanbirak pani nungsi nang bu ureino title song ni ureino film sigi nungsi nang bu ureino pai mathanum khoirang se nungsi lang dai na biro ho nungsi thoiraba phajabani sei sisu taminar se dadi thagat chari nungsi nang bureino nungsi nang bureino pai mathanum khoirang se nungsi lang dai na biro he nungsi thoiraba nungsi nang buuray-nung pai mathanong khoirang se nungsi lang dai na biro he nungsi thoirabi nungsi nang bureino pai mathanong khoirang se nungsi lang dai na biro he nungsi thoiraba
isai se yam thuna su loi ramme isai nungai mandana khangau drabra Nirmala aduga mathangi isai si yaifa baluang chana khanbi ramme isai ni ani suda chaning thaujana sakpa kudol tamjage aduga kana kana na comment bibire have do YouTube tagi amatang pathok sake Anandi Wangkhaisa Miss Ani se yengba yam nunghai nahan makhai khamude isai singsu haningai letana nungai jai Miss ai elang khangpokpi dagi pepe ni haibirakpani thagachari inama haitare inama gi mingse hek palakpaga aidi sungkau kauroi haitare aidi sanaton oiraboi hekta ningba hekta khalluba adum asengbani ko haijin banate ko nimlagi se inama pepe se hek mingse hek palakpaga radio da saru yarak poigera hek tabada adum inamana koigi sanaton saknairabi sumang lila ge artist haitare sanaton gi khonjen sakibado yam thajada ba haitare sungtha thajadana sakiba no makhak tarubado dum suraga thamoida dum suraga leje haitare Ishanu pidagi phone waraga live chat ki program se yaujarak pane na takpire thagachari na mahana hana saru yabirak pangahan makhaidi dum radio da khonjel oina tajabani ngasidi comment tawbirak pa yam nungai se thagachari mathangi sei se yaifa baluang jagi chaning thau na sakpa ani shona habse kudol tamjage adai kana kana na comment pibirai habasu haing tak miss ani aigi sei do thabirak la roidra wana ngai jeri haibri jatap tagi 60 ml do oibiramgadaba male hoi ado kai sida leijadroba ko akoi gi studio da leijadabani ado jatap tagi sei haraga volume 1 2 3 na chatle aduga isai doina dare oina hek maming se title se hek thi da su phangdaba mayam ma yawi magi volume dugi manung da yawkiba title oina leitaba kitang ware aduga Royal Hoiram Moirang Kuno Facebook page tasu yaubi kare duga somda sulak pire thagachari pandhongi wangmada su film gi ngasi nangsi nungsi hariba nungsi isai simale thagachari Roni bala sapam misanani she saksu yamna fajathoi konjel shu nuksibana haibire thagachari bani ko sak fajathoi do mayamna nuksibi bidagi ni nuksidaba mi do phajabado sungpa phajaro tamen nauremna miss ani tayai koirauna rabi miss na mate masakpiyo na haibire tayagi koirauna miss na aduga inspector tayagi isai amatang orsu ngangbiramo na yam kana ngasai dagi comment tawbirakibani mingi panjadre ado isai sum yam manga sigi ong lepa leitana Arvin gi honong damba thabir o haire honong damba Arvin gi honong damba ko haing tak na ado honong damba se Facebook page da yamna khanbiraki mingdi sum chengkhat ki banina khoina khanghaudre mayam khanbirak pasing da dedicate tawjage haing tak na khanbirak pai sai honong damba Arvin soibam na sakli be sai si khudol tamjage mathangda yaifa baluang sagi sai khudol tamjaga dawbani honong damba da tare ko hoi honong damba da isai khanbi khiba live honong damba karino tauri si aingonda asing bagi tawbaga mandro aduga isai se aigi isai thabira haibirok mayam asu yawe paspa ngasigi thauramasida Haying taki say thazarage aduga YouTube live chat da khanbi khiba aduga Facebook page da khanbi khiba honong damba punna dedicate tawjage radio da tabiri basing ponomak da su dedicate tawjage khudol tamjari fazabe isai ni Arvin bo miyam da saktak lakhiba isai amakhakni taminasi khudol tamjari
ꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯈꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯖꯈꯤꯕ ꯑꯩꯉꯣꯟꯗ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤꯅꯕꯨ ꯌꯥꯏꯐꯒꯅꯤ ꯈꯜꯂꯕ ꯆꯠꯈꯔꯣ ꯂꯥꯞꯅ ꯅꯤꯡꯖꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯒꯤ ꯑꯀꯟꯕ ꯏꯔꯩꯅ ꯏꯔꯥꯛꯅ ꯍꯜꯂꯁꯨ ꯈꯥꯡꯂꯒꯦ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯅꯤ ꯈꯟꯅ ꯅꯨꯡꯁꯤꯒꯤ ꯑꯀꯟꯕ 이래이나 이라 나할래수 강라게 상라바 분시세 난기니 칸나 난기 삭담나 나할라바이세 닝싱다바 오요 닝싱다바 오요 ꯅꯨꯡꯁꯤꯕꯤꯅꯪ ꯐꯖꯩꯌꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯣ ꯀꯃꯦꯟ ꯑꯃ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯊꯤꯌꯣꯏ ꯌꯥꯡꯍꯟꯈꯤꯅꯣ ꯀꯃꯦꯟ ꯃꯥꯡꯍꯟꯈꯤꯅꯣ ꯑꯣ ꯂꯩꯔꯦ ꯍꯌꯦꯡ ꯇꯛꯅ ꯍꯥꯏꯕꯤꯔꯛꯏ ꯃꯤꯁ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯏꯆꯥꯅꯨꯄꯥ ꯃꯔꯝ ꯌꯥꯝ ꯃꯣꯛꯄ ꯑꯃ ꯂꯩꯖꯩ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯀꯜꯂꯤ ꯃꯤꯁ ꯑꯅꯤꯁꯦ ꯑꯃ ꯈꯟꯅ ꯇꯥꯔꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯔꯔꯣꯏ ꯑꯩꯁꯨ ꯌꯥꯔꯔꯣꯏ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯁꯨꯝ ꯇꯧꯕꯅꯦ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯑꯒ ꯁꯨꯝ ꯅꯣꯛꯁꯦꯅ ꯇꯧꯕꯅꯤ ꯕꯤꯅꯣꯗꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ 이마 비노디니나 하이비락바 미스 아니세 잉리바 마카이 펜바 나이데 얌나 눅시 아나 아예 야우다바 야우다나 폰시 눅상나 미양기 세바 팡비바 오유코원 하이비레 타가짜리 마망기 메시지 아마다수 ngasai makai thabak suruga lejarambani radio da taraga ado misani yengjahoge haidana chata sangjara ibani na haibire thagachari yam nusi biba mayamgi minungsi dagi thorom mapung phana tawba ngamjari bani mayamgi thaujal yaudragadi akoina ngasi ngangjari ba tawjari ba se arem bani haijari ba ko
Thagachari hana hana. Duga Jiten 1 2 3 ning thousand na Miss Ani isai amata tajage soidra thabiro palem nangbu apokpi aigi thawai oiribi haina sewbai shaido thabirak labadi punsigi kaujaroi Rifa Sultan yam kuire thengnaruda ngasi amuk nongna live ta changbirak pa yam nungai jai loisin ba luxury na bide loisilakadore Jiten ning thousand gi isai se horen marakta dum lanthok na khoina thabagi khudong sabadi leiraroi ngasi pung minute manga henjen khre khoina punggai matang hapkani na haijabani adubu minute manga henjen khre aduga Miss Animag yamna phajai Ranjit Haisnam sai shu yamna hai nangna khalisiga aina khalisiga ani shimane habi sai da tan duga aina khalisiga nangna khali duga aina khalisiga ani shimane habi sai da ne khanbira ise aduga arjit ti thoksom sapam laipungdagi nomagi manungda mikup amatang nok haudradi hingbagi mahau yaudravani aduna aroibida nok hauroi sa sa haibire hoi nok pose minute second ama sangtu punsi sangtu I haina su mayam na haina balai hallaman singna nok pose vitamin ne haibe su lei singkhai moirang yam kuina diamond radio dagi lapthok luraba tungda ngasi nongna mung thengna base yam nungai haitare ado che nirmala che pusparani aigi shaido thajabagi wangmada leirabro haibirakpane aduga Chandramale aduga angang luwangcha Jenny John Ilangbamna tarakanu yadraba agi pirangse haibe shaido tajagi haibire yadraba pirang tawe shaido rangadaba male aduga mirai bire nang naibu ranre thaunagi saiji haibire laishram Sumanta na khanbire thamoida jaina piram laga ya manjabe sai ne bako ado sai khusak to sidum na le marak da comment amuk pabiraga mo isai shuro mo hapsalakpodo yam nungai haitare thagachari sister life si yamna nungai haibire Abbas Thauba thagachari Abbas Thauba Michael Rifa Sultan Tokpam Aton adagi ango mayengbam Romita Kaisham Rajan Okram yam kana no kanu haibire aduga ngasigi mathangi sai si yaifa baluang sa na khanbirak pa chaning thona sakpa ani suna haibai isai ni aten tak tawbai isai ni mayamna kanogi somdagi live tagi Facebook page tagi amani talokhatjage Nazim Suras Nirmala kamaina tawri nakhoigi live so marak ta dum yengjai nungairi haiba tare Nazim Suras sumaina dum kumjage Miss Anida isai amta khanjage haibirei aduga pari mutum duga PK Khuman PK Singhi khuji se isai dom ta sakpiu na hai amta pusparani isai se mase am ngasai dagi isai amta sakpiu thabiro haibani isai se thabadi nangaroi khuji se tamlabani nangonda hariba isai se mingdom da haibiu PK Singh haiba ba PK Singh luhong pan tha oiba sida yam kaira jalo thangoi do isai se hoi yengjage khuji film gi yam phajaba isai ni mayamna khwaidagi pamna ba mate amatang khudol tambiragadi kitang pen ga ma male adudi mate ama do marak thasa horage mathangi isai lokha chadingai ma oinana खुशी से tamlabani nangonda nungsi khudol oina pithok lunu kanada lithok lunu wari se kata slo kana khang handa tumina thamoida luna kuji se tamlabani nangonda nungsi khudol oina PK Singh shei khudol tamjare thabagi di khudong jaba leijadre phat launa haijilak padina mayek sekta contrast sat pai tare
थागतचरी इसै मते अमदुम ngangbagi khurok saba pibi ba hana थागतचरी फजबा इसै नि मरक थना दुदि चान निथौजागी इसै अनि सुना मुता थौसी इसै खनबिरकपा याइफबा लुवांगचा खुदोल तमजगे नुंगाइना ताबियो दोमना खनबिरकपा इसै Isai mathangi isai sina Anjali na su khanbirami aduga Laislem bi chanu na su khanbirak pa isai ni ngairi aina ngairi khalli azawa isai ne aroi boy doini isai sina aroi boy doini aduga mathang isai musparani dagi isai ama aduga aingodagi isai ma lanthok saraga isai solution live chat program solution jage adu kana na comment bibirai habdo mu yengminasi yengbiyo kana dagi Facebook dagi sukhara yengbiyo loisilak pase Nazim Suraj se agi classmate ne na habire song warau de that you would feel thankful to you warau de song se warau de sapiro na hai haipet ngangbiyo hoi ngang jage agi classmate ne habire slopland da tamakpa oiram gadaba male Nazim Suraj ai phajana sanga horen account da yengjage aduga habirak pagi damak thank you aduga Anthony wa oina di haining ba do isai su matik amamam ngang biramo utamgi aidi ngaure sumhatpi aidi ngaure nusibe nangi wa isai sini nangbuni aina hairi se kari lekai gi hai jai no chiru lekai gi le ama semto si Anthony hoi gi laikai se kari oi dune Anthony khaidem hoi gi laikai se semto ga saklake aidi ngaure nusibe nangi wakhalda nangbuni aina hairise Anthony laikai gi pakhango
थागतचरी वारौदे सीजनी को सकपिरक पाई आगे फ्रेंड नजम सुरस ना वारौदे है बे सही से कितंग सकपिरा बदी नुंगाइनी हैबिरे आगे क्लासमेट सुनी वारौदे कना दशु इसे से मयेक से फरा मगदी याम फजना खुदोल तंबीगदा बनी खाइदेम हाइबा माने खाइदेम लाइका के अंथोनी हाय मथंग दम दौदराके थागतचरी मयाम फेसबुक पेज ता लाइब्रेरी बसिंग अमदी यूट्यूब लाइव स्ट्रीमिंग दा लाइब्रेरी बंगसिगी यूट्यूब तना कना कना ना कमेंट पिरे हाइबदो अमुक यंगमिनसी मिसनी मग थागतचरी रंजित हाइस्नाम ओइरबसु सकपिरपगी मतम सांग मयामगी सेवा तौब ngamboi biu हाइबिरकपा थागतचरी मयामजी वारौदना बहनाबदा वारे अदुगा मिस निर्मला मतेक अमता ngawba malangba phairen thagi tammuko nangna isai se matam isai gumbo oiramgada male matam isai ne phajaba isai ne adubu surga mayek kadi khainare adum matungi khudong saba amada adum khudol tamjage थागतचरी हाइबिरकपा मथंगी सै खुदोल तमजगे दुगा अंजलि अमदी लैसिलेंबी चनुना खनबिरकपा आइना ngairi पुष्परानी अमदी रासलांगबा मनिना सकबै सैसी खुदोल तमजगे अरोइबो इजगे सैसिना दुगा मखा तारकपदा दो मयामना खनबिरकपा इसैदा दम यंगजरगा कमेंट यंगजरगा हाइतारे मते मते दम लोइसिलकपदा थौगल तौजगे थागतचरी अदुगा दाबो थोंगाम चाना याम नुंगाइबा प्रोग्राम अमदा सरुक याजबा फंगबगीदमक डायमंड रेडियो बु थागतचरी डायमंड रेडियो की माइकैदगी सु दाबो बु हाइनिंगाइ लेतना थागतचरी अदुगा मिस अनिगी खोंजेन से यामना फजै ब्रो सुमथांग थागतचरी तराम नोक्सरी पारी मुदुम अदगी एलिजाबेथ खुमन मिस अनि दे सेम द खंजगे न साइर ए रमानंदा नसु अदगी एसके वाइकोम ना पिंग मसु लिटपिसे याक्संग थाबल पाइबल लागतोइनी को थाबन याम हाइबने थाबन ममिंग चटलिने सलुंगफम माइकैदा हाइतारे लापियो पाइबियो थाबन नुआइना चोंबियो हत कोरोना तांथोकिसि थाबन पेना चोंमिनासि थागतचरी अदुदि इसै खुदल तमजगे इसै खनबिरकपा ममिंग अमुक्ता पनबियो खौरांग नंगाइ बिरंगनि ngasai horokpadagiनि ngasigi aroi bai sai anjali amadi laisile chanu na khanbiraki bai sai ni ras ilangba mamadi pusparani ani puna sakminari bai sai aina ngairi khudol tamjagi me khali taminase karam na khange
ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃꯅ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ ꯄꯨꯡꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯄꯨꯡꯁꯤꯁꯨ ꯃꯤꯅꯤꯠ 10ꯗ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯅꯥ ꯀꯅꯥꯅ ꯀꯃꯦꯟ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯑꯔꯨꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝ ꯑꯩꯅ ꯈꯟꯈꯤꯕ ꯏꯁꯩꯗꯤ ꯊꯥꯕꯤꯗꯦ ꯕꯤꯠ ꯂꯩꯇꯦ ꯀꯃꯦꯟꯕꯨ ꯄꯥꯊꯣꯛꯄꯤꯗꯦ ꯁꯤꯁꯇꯔ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯨꯝ ꯆꯣꯡꯈꯤꯕꯗ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯋꯥꯔꯧꯕꯤꯒꯅꯨ ꯕꯤꯠꯇꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛ ꯁꯛꯆꯔꯒ ꯍꯥꯞꯆꯒꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯕꯤꯠ ꯂꯨꯄꯥ 2 ꯄꯤꯒꯅꯤ ꯑꯩꯅ ꯕꯤꯠꯁꯨ ꯄꯤꯅꯦ ꯍꯥꯏꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯔꯨꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯃꯔꯛꯇ ꯍꯦꯛꯇ ꯌꯥꯎꯈꯤꯕ ꯑꯣꯏꯕ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯊꯣꯛꯆꯗꯕꯅꯤ ꯑꯗꯨꯝ ꯊꯦꯡꯅꯖꯕ ꯑꯗꯣ ꯅꯟꯗꯤꯅꯤ ꯃꯤꯁ ꯅꯤꯝꯂꯥꯃꯗꯤ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤ ꯐꯣꯟ ꯃꯦꯠꯄ ꯈꯨꯠꯄꯤ ꯋꯥꯔꯦ ꯆꯥꯠ ꯌꯥꯎꯕꯤꯕ ꯏꯁꯩ ꯑꯣꯏꯅ ꯇꯥꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯃꯦꯟꯁꯦ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯃꯌꯥꯝꯒꯤ ꯄꯤꯔꯛꯏꯕ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯄꯥꯊꯣꯛ ꯉꯝꯖꯗꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯈꯔ ꯈꯪꯍꯟꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯔꯣꯏꯕꯗ ꯄꯨꯁꯄꯔꯥꯅꯤ ꯏꯁꯩ ꯑꯃ ꯁꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯑꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯈꯨꯍꯥꯏꯗꯣ ꯈꯨꯍꯥꯏꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯄꯨꯁꯄꯔꯥꯅꯤꯅ ꯁꯛꯄꯤꯒꯗꯧꯔꯤꯕ ꯏꯁꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯣ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯔꯥꯡꯕ ꯑꯃ ꯁꯛꯑꯒ ꯂꯣꯏꯁꯤꯟꯁꯤꯔꯥꯅ ꯈꯟꯕꯅꯦ ꯑꯗꯨ ꯏꯁꯩꯁꯦ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯏꯁꯩꯅꯣ ꯈꯔ ꯊꯨꯅ ꯄꯨꯡꯁꯨ ꯇꯥꯁꯜꯂꯛꯀꯗꯣꯔꯦ ꯃꯤꯅꯤꯠ 9ꯗ ꯉꯥꯏꯔꯦ ꯄꯨꯡꯒꯥꯏꯝ ꯈꯛꯇꯪ ꯍꯥꯞꯀꯅꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯄꯨꯡꯒꯥꯏꯝꯒꯁꯨ ꯑꯃꯨꯛ ꯍꯥꯞꯈ꯭ꯔꯦ ꯍꯣꯏ ꯀꯩꯅꯣꯒꯤ ꯐꯦꯁꯕꯨꯛꯀꯤ ꯌꯦꯡꯖꯔꯒ ꯉꯁꯤꯗꯤ ꯍꯣꯏ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯣꯐꯔ ꯇꯧꯖꯕꯅꯤ ꯄꯨꯡꯁꯦ ꯂꯥꯡꯕꯝ ꯍꯦꯃꯣꯂꯇꯥ ꯗꯦꯕꯤ ꯏꯅꯥꯎ ꯑꯅꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯝ ꯐꯖꯩ ꯌꯥꯏ ꯇꯥꯕ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯡꯕꯝ ꯍꯦꯃꯣꯂꯇꯥ ꯏꯆꯦ ꯍꯦꯃꯣꯂꯇꯥꯕꯨ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯣ ꯏꯁꯩꯁꯦ ꯅꯤꯔꯃꯂꯥꯅ ꯍꯥꯟꯅ ꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯍꯧꯔꯁꯨ ꯀꯥꯏꯗꯦ ꯄꯨꯁꯄꯔꯥꯅꯤꯅ ꯍꯧꯔꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝꯗ ꯏꯁꯩ ꯐꯖꯕ ꯑꯃꯃꯝꯇꯪ ꯗꯤꯗꯤꯀꯦꯠ ꯇꯧꯔꯒ ꯁꯛꯊꯁꯦꯕ ꯌꯥꯝ ꯈ꯭ꯋꯥꯏꯗꯣ ꯍꯣꯏ ꯅꯩꯕꯅꯦ ꯂꯩꯕꯤꯔꯤꯕ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯔꯦꯗꯤꯑꯣꯁꯤ ꯏꯄꯟ ꯄꯟꯗꯦ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯔꯧꯕꯁꯨ ꯂꯩꯈꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝꯗ ꯅꯤꯔꯃꯂꯥꯒꯤ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯂꯛꯇꯒꯤ ꯂꯧꯈꯠꯄꯤꯌꯨꯀꯣ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩꯁꯤꯡ ꯃꯔꯛꯇꯒꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩꯅꯤ ꯉꯁꯥꯏ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯏꯁꯩ ꯑꯃꯗꯤ ꯈꯜꯂꯛꯈꯤꯕꯅꯤ ꯐꯃꯤ ꯀꯨꯃꯥꯔꯅ ꯁꯛꯈꯤꯕ ꯏꯁꯩ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯁꯩ ꯑꯃꯗꯤ ꯈꯟꯈꯤꯕꯅꯦꯕꯀꯣ ꯏꯁꯩ ꯑꯃꯗꯤ ꯈꯜꯂꯛꯈꯤꯕꯅꯦ ꯍꯣꯏ ꯑꯗꯨ ꯏꯁꯩꯗꯣ ꯋꯥꯍꯩꯗꯣ ꯍꯣꯏ ꯏꯁꯩꯗꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯤꯡꯉꯥꯠ ꯐꯤꯂꯝꯁꯤꯒꯤ ꯍꯤꯡꯉꯥꯠ ꯏꯁꯩꯅꯤꯀꯣ ꯐꯤꯂꯝꯒꯤ ꯑꯗꯣ ꯁꯤꯡꯒꯔꯗꯒꯤ ꯊꯥꯕ ꯉꯝꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯤꯁ ꯅꯤꯔꯃꯂꯥꯗꯒꯤ ꯑꯣꯏꯅ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯑꯃꯨꯛ ꯁꯩꯁꯛꯄꯗꯒꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯁ ꯅꯤꯔꯃꯂꯥꯗꯒꯤ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯍꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯛꯂꯕ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅ
isay matek sing matang kudol tamjarage matam sulo shilakadore aduga loisilabro loisilage aduga igi friend pusparani lashram dagi jo isay mate mataminaraga loishin minasi Nirmala aroiba oigi na di Nirmala na di haibire do mamang da ngasai koiraw na bimisna tawai isay mate mangang biramo na di haibani adu loisilakpada mayam bidai piminabada haitare ko hoy pulap tawminarasi aduna pusparani gi isay hobiro isay mate matang aisu loisilakpasida mayamgi interest da thaurom tabiri bangasigi isay khanbirak laga isay khanba phangaudraba singgidamakta isay se ngangjage mate matang mayam pumnamakta dedicate tawjage Krishna ala Jesus film sigi hainingba kaya swaijaba ngamde haina sehoba isay si mate matang mayamda lanthauksari hainingba kaya shu haijaba ngamde isil sina hainingba kaya shu haijaba ngamde isil sina yengning ba jinglo shu yengjaba phangde imit sina nungsiba nanga kaina ramdai numit sida thawai ga hapchanga setna ramdai mi kutta hainingba kaya shu haijaba ngamde isil sina matik sidang tawjage hoy yam hajakre aduga loisilakpada koirong narabi misna aduga kana na isay golmai gui vocal samna fazerele amazing next singer Miss Pusparani thagachari thank you mayamna thagat pirakpa Miss Nimla singer wena bani abirakpa nungsibi bagi mayamna pung haida haibire thagachari khoi gi maike degi thagachaba natana karisu leijade mayamda khudol tamjaningai lepalaitana dumak tabiu diamond radio gi thorom sing Ellen Common haibire le sabing actor haibire le sabing actor ni wahang se khare hen mandro ado like mo wera di phi dum yan ga da bani ado like sabing actor ni na phi yan jadra hoi khangning bagi hangbirakpani na khanjage thagachari hangbirakpa hoy makha tarak pasidi loisilakpada hoji pung ahum chap chare pung mari chap chare adu Sir James ki sai koirang narabi misna sai tajage habirakpa Pusparani bani dagi mati ama kudol tamjaraga ngasigi loisinjage adusu mayamgi choice ni haitare ko koirao na bimisna koirao narabi misna thajabungam zabi maito koirao narabi misna thajabungam zabi maito kayada ningti jariba kayada ningti jariba thagachari mayam pomnamak mayamgi penaba matek tawjabani mayamgi nungaibada Nirmala amadi Pusparani sunga sidi mapung phana yaujare nungaije isai su mayam surjena ba ta daba mayek soiba lanba dum mayamga ona thoina ngasidi live chat program se am nungaikhre mayamna isai mayam ama saan bagi khudong jab su mayam pibire thagachari nungsibidana haibirakpa aduga comment pathokpa ngamjahogdaba mayam punnamak nangakpigani thagachari mathangi live chat program ngaibiramu aduga khanba phangogdaba ngasigi isai khanbiraga top 10 gi manung salawdaba sing mathangi da ready da mayamna ngasigi first second third
fourth fifth ताख्रबसिंगी मतौ तमदना आई सोमुक्तंग दी सेगी फंगननब खनगे हाबगी अचेतपा फिरेब अमग लोइनना मथंगी लेबो पोपा नुमित ngaibiramo थागतचरी nasigidamakta YouTube live streamer sing amadi Facebook page ta laibiriba amadi radio tabiriba khusem live ta tabiriba singbu amuka hanna Pusparani Laishram amade Nirmala thangjamanina khurumjare Hanna BJP Hena Hena Chau Khat Banu
ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔ ꯍꯟꯅ ꯍꯟꯅ BJP ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔ ꯍꯟꯅ ꯍꯟꯅ मोदीजी हेन्ना हेन्ना चौखटपा शान्ति ओइबा मणिपुर हवाबा मणिपुर लाग्लारोय चौखटपा नुंगाइबा नत्तना मियामगी खोलाउनी BJP गी थौदाम BJP गी इमुंगनी मणिपुर गी मियाम चाहि कया मियामगी सेवादा थम्बार 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 BJP की थम्बार मोदी जी की थम्बार मणिपुर मियाम की थम्बार थम्बार मखल मथल क्या की थरोम सिंह असि ताहंजखिबगा लोइनना 91.2 मेगाहर्ट्ज दा संदोक्चरिबा डायमंड रेडियो चैनल असिगे अहानबा थरोम परेंग लोइसिनजनबगी पुंजा लोकसिनजरकले नुमिदांग वाइरम पुंग मंगा ताबा मतमदा मखल मथल क्या की थरोम सिंह अमुक पुदुना लाक्सगे मतम अदु फाउबगी ओइनदी अहानबा थरोम परेंग ताबिरिबसिंगबु अदोमगी रेडियोगी खोंजेलोय पुष्पारानी लाइसोमना थरोम लोइसिनजनबगी अयाबा लौजरी पुमनमक पु लोइसिलकपदा अमुका हना खुरुमजरी।